Moirangpurel Ukhrul Police Outpost Lautokpagi Mayokta Meira Paibis singna Khongjang Changsinkre. Apunba Meira Paibilup Moirangpurel na sinduna Moirangpurel da laiba Ukhrul Police Outpost bu Sarkar na Lautokpagi Changsinlakpa Khongthangbu yaningdaba fongdoktuna ngasi Khongjang Changsinkre. Media gi miyoi singda Meira Paibi Laitanthem Ongbi Devalana fongdorakpada Outpost asigi police singna mafam adugi khunja singi thabak thoram kayada mateng pangduna lakhibani. Maroina lau singogi thabak singda makoina prajabu ngak senduna lau uba ngamhanlaibani. Sarkar na makoibu lautoktaba yade hairabasu lau loknagraba matungda lautokpiyu loinana outpost asigi police singi ration money su pitoktriba asi sarkar na athuba matamda pitokpiyu hainasu taksinlakli. Moirangpurel khungangsida Ukhrundagi police team ama laiduna akoigi awana kayada saru yaminare laungu singuba kayada moina mateng pangbidina akoi lausing ubang ngamdana leirakuse moigi mateng dege khoi hoji lausing ubang ngamle ado hoji sumu lausing lokko matamju oidri mokoi bu lokthokane haibagi ama muglae aduna yaragadi mokoi singa se lokthok pigano akoi lausing lokpa ngamdri hawdi mokoi lahembiu tangai phadana lokthok yade hairagaju akoi mama ama oina akoi gi icha singa se mafam chaba tampaki lamda oro mafam chama mafam amada thambiyo aduga mamangda moigi ration mani thingduna lai ado moi thingakpasisu akoi Moirangpurel pajasing akoina mogi kano sen khai thumai tangrodana moigi ration mani akoina mateng pangdana lai hojiksu sarkar ge maikai moigi ration mani asi thingbigano aduga mokoi bu lokthokdana ba haiduna akoina mari leinaba kaya dasu se pisan ba leijakhre.